Moirang Esigi Hanagi MLA Prithiviraj Mairenbam Sevavarti Manipur NMO Manipur Unit and Manipur Healthcare Society na punna kutsamnana sinduna Nongmagi oiba Mega Health Camp ama Anita Standard High School Kwakta da ngarang pangthokre. Mega Health Camp aduda Kwakta da lairiba miyam amadi Kwakta gi akoibada lairiba miyoi sing yauna miyoi lising ama henbada medicine, surgery, orthopedics, PMR sport medicine, ENT, eye, pediatric, gynae, dental, cardiology, blood testing, eye checkup amadi ECG gi oiba anabasing lemna layengbaga loinana achang mahidak langthaksing lemna fangankhi. Thoramaduga mari lenana hanagi MLA Prithiviraj Mairenbam na fongdorakibada Moirang Esigi manungda lairiba miyamna mitki nungaitaba koknabagidamag free eye camp face tara pangthokraba matungda makha chatharakpa oina Kwakta da laiba Anita High School da Mega Health Camp ama mahakaloinana Sevavarti NMO Manipur ga punna kutsamnaduna pangthokpani. Health camp asida specialist Dr. Nifugi mathakta laktuna ayuk pung mapandagi hauduna Kwakta maikaida lairiba praja sing leptana Dr. Singna break amata lauduna layang pathap kaya chathaki. Amadi Dr. Singh asina irakpa hidak sing asisu numit tara taramangani gi oina lemna hidak pibagi khudong chaba kaya su Mega Health Camp asida khudong chaba piri. Chatharakliba Mega Health Camp amadi eye camp kaya asigi oiba pandamdi Fit India Movement gi wakalon adu lausilaga Aikoi pumnamak haksang fana ana ayek yaudana lainabagi pandamda pangthokpani loinana makhatana su team asina Moirang area da Mega Health Camp ama athubada pangthoklagani haiki. Kwakta Municipal Council gi area da laiba Anita High School da khoina ngasi pangthok charibasi ai samak aduga loinana Seva Bharati amadi NMO Manipur ga collaborate tawjaraga Mega Health Camp ama free da tawjaba adu ngasi gi tawjariba health camp asida lakpiriba department sing si ayambana almost sure gynae, cardiologist adagi koigi medicine adagi sports medicine, PMR, dental, ENT, eye ayamba loina sure aduga ngasi se koi ngasai pung mapan makhai swaidagi haurakpa se hojik phauda almost patients si lising gi mata la amga do mali aduga department si amane hojik phau koina break ama phau log de chathari aduna almost koi loina complete tawna bhona jari mun punna koi specialist doctor nifu gi mathakta la aga ngasi department me am simbi bani aduga loina na aikoina ngasi yengiba patient sing sigi amok aikoina hidak su aikoina free da doctor ni ibira ko prescription sing jung lem na mok magi chaga da ba hapta gi tarani gi doctor da ku su kun lem na hidak su phangan ba aduga pandam di aikoina ngasi tha ani makai ahum dagi Moirang assembly constituency da koina mayam su khangbiram ngani mid ki eye camp mathang akoi face tara sujagre adugi part ama adugi campaign dugi makha da koi Mega Health Camp amang asi koi Kwakta da pangthok jabani aduga siga chama na ba another Mega Health Camp amaga su koi na Moirang gi atopa mafam amada senna ba thorang tawraga leijari pandam di koi loina mak hakchang phana fit oina leibasigi Fit India Movement ki part amo oina koi ngasi ki campaign asi Moirang assembly constituency ki makha tangna chatha jabani aduna hojujuk so koi pungmari makhau yengadab da anybody akoina through media ge through da kanagumba koina pause phangbibo leraga de hojuk so anytime Anita High School da lakbiraga madugi khudong chaba lobina ba suning singjari. Thank you.